Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjeri ngasisu mahausangam my Chubby Girl kunga mari suba tangkak amok puduna lakjeri mayam punna taminarasi yahanbana hairakliba wadu tabuda jingsang ingangak nahanglei kaino kai maramno mayamdu khumnarakti tumin mamai nanthaduna kappaho onthokduna kappaho tawri mayamgi matawsingdo uraga jingsang leiba yarakdri masadu maso naba pungpha pharakla woibana phamungdagi tapna kumtharakduna mamagi manak tamna lakli jingsang mamagi masa nomladuna hairakli kaigani ma aini yai hangnaga nakhoi loina kaplise hamabati do kapladuna imagi thoi imabu kari haina tapsigere Kanan Kumarso nungai badinati mabungning nungsiribani adaba nungai taba khajik khangjaladuna magi nupibu themjilakli mama nangna dona tawrabadi nacha singse de kari oirane moiba ai khangbu ngambagi pangka leitre asi haiduna khonjal thokna kablakli jingsang handakti saunung maman maungda khondo hanadagi kankhatna hairakli hayo haibani yai kai tawragi noi mayamna yai balaga kablibisigi maramdo aingonda hayo haibani Wahai haiduna mabishin tharagli jingsangdo handakti yohenba pocketagi mathuk naibu chi malau thorakduna jingsangna pirakli khonjaldo maso tanik dana nangonda piu haiduna pirambani jingsang wahaidu tabada angawagam yohenbagi makutudagi chiru phatlaklaga haraungni yengni adudagi nokfit tawduna hairakli is siri Thainagi madamda mobile ga thokdringaida chithi ga pinabadu nungsinglai ni khangnei su chithi da reply han thagiba mai sibo kai haire jan chi siso anthokna paklamda malini matam khar una da basida loina phugalagai ra mal masi ngau base wai se haiduna chithi do phaktoklaga pa bahaurakli ngan aini nangi maru yaini matek to paranga jingsang do nok thorakli mataududa kaidorabano khana Lairibasingdo pakhatna amana madengne jingsang sanoki noki hairaknami natti maigi marup ne yaini khanglabasida amuk nangi marup yaini ne haisibu kaino ba wahai sa haidira mo makha pathaba haurakle aina wafam sa hairaba tungda nang aibudi waruganu ko nga ai nang marup amoina nungsiba khaknatana hekpok minabu chine nawgumna so yamna nungsi Hawaidagi sohena nangbu nungsibani aina nang khakta natana ima baba buso amak palaitana aina nungsi madik tu pam loirakpada jingsang nukmi tawramba mai thungdu mangkri sakphamdo khangan hanjalaga yamna langtaknana makha darakli sanghe ima leitabaso imagi minungsi pumba watana nangi mana apok tapathidana Ifamda pibikibani aina so apopo imamakni khanjaki imamana thawaiwana machagidamang ibaijaba phijigi manibo nungsi haita daibang mapu mahakna mumbikidra haida imana pakhajaba imagi mitludagi birang kanglaktaba matam imagi minungsi phanglaba ina imagi awaba bu yengduda leiba ngamkide babana matasada tokphom khangda angawa mungum leibudu so macha ma oida aini yengba ngamkide nangna sibugum taduna leikhiba matam donor thibada wana thokkiba matam mayam pamnamakda nangidamak wakiba mipaikiba kapkiba mayam siyengduna ai tumina leiba ngamkide ai khakna tada malkam ga yohenbaga so nangi donor oigani haida chongthoraki atubu madu ini yakhidi marup amagidama marup amana kadai phawa kathokpa ngami haibada aina ngasigi haurakliba mirol singsina su khangaura sanu haiduna nangidama momo nokna nangi donor oikibani masi marup amagi mafamda Thamoy singna piba khudolni ai leite haida nungai da wakal khanjinga dunga
ꯑꯩꯅ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕꯗꯣ ꯊꯦꯝꯕꯁꯨ ꯉꯝꯂꯔꯣꯏ. ꯅꯪ ꯀꯞꯀꯅꯨ. ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ. ꯍꯥꯏꯅꯤꯡꯕ ꯋꯥꯗꯤ ꯀꯌꯥꯅꯤ. ꯑꯗꯨꯕꯨ ꯑꯍꯥꯡꯕ ꯆꯦꯕꯥꯡ ꯑꯁꯤꯗ ꯑꯀꯛꯅꯕ ꯃꯐꯝ ꯈꯔꯇꯃꯛ ꯑꯣꯏꯈꯤꯕꯗ ꯍꯥꯏꯅꯤꯡꯕ ꯀꯌꯥꯗꯣ ꯏꯅꯤꯡꯇꯝꯅ ꯍꯥꯏꯕ ꯐꯪꯗ꯭ꯔꯦ. ꯑꯗꯨꯕꯨ ꯅꯪ ꯀꯞꯀꯅꯨ. ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯔꯤ ꯍꯥꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯈꯟꯕꯤꯌꯨꯀꯣ. ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯁꯥꯏꯖꯔꯤ. ꯅꯪꯅ ꯅꯪꯒꯤ ꯆꯥꯟꯅꯔꯕ ꯃꯔꯨꯞ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ. ꯆꯤꯊꯤꯗꯣ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯆꯤꯡꯁꯥꯡ ꯃꯤꯂꯨꯗꯒꯤ ꯄꯤꯔꯥꯡꯗꯣ ꯑꯇꯗ ꯈꯝꯂꯩꯇꯅ ꯆꯦꯟꯊꯔꯛꯇꯨꯅ ꯅꯤꯡꯕ ꯀꯥꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯤꯡꯊꯥꯕ ꯍꯧꯔꯛꯂꯤ. ꯌꯥꯏ, ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯋꯥꯔꯧꯏ. ꯑꯩꯒꯤꯗꯃꯛ ꯅꯪꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯐꯝꯊꯔꯛꯂꯤ. ꯃꯈꯨꯠꯇꯨꯃꯁꯨ ꯈꯨꯗꯨꯝ ꯇꯥꯁꯤꯟꯖꯗꯨꯅ ꯃꯊꯕꯥꯛꯇꯨꯗ ꯁꯥꯐꯨ ꯀꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯖꯤꯜꯂꯤ. ꯃꯆꯤꯟꯗꯨꯗꯁꯨ ꯅꯤꯡꯉꯝꯗꯅ ꯁꯣꯜꯂꯛꯂꯤ. ꯄꯥꯝꯗꯤꯌꯦ. ꯅꯪꯒꯤ ꯈꯨꯗꯣꯜꯁꯦ ꯑꯩ ꯄꯥꯝꯗꯤꯌꯦ. ꯅꯨꯄꯥ ꯑꯣꯏꯖꯔꯝꯕꯁꯨ ꯆꯤꯡꯁꯥꯡ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞꯁꯤꯅ ꯂꯥꯛꯂꯕꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯤ. ꯌꯥꯏ, ꯅꯪꯒ ꯑꯩꯒꯁꯦ ꯃꯔꯨꯞ ꯑꯣꯏꯔꯝꯗꯕꯅ ꯍꯦꯟꯅ ꯐꯩꯌꯦ. ꯑꯁꯨꯛ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯕ ꯀꯥꯏꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯀꯗꯕꯒꯤ ꯁꯔꯨꯛ ꯄꯨꯟꯁꯤꯗ ꯅꯪꯒꯨꯝꯕ ꯃꯔꯨꯞꯇꯤ ꯑꯩ ꯊꯦꯡꯅꯔꯝꯗꯕꯅ ꯍꯦꯟꯅ ꯐꯔꯝꯃꯦ. ꯃꯥꯜꯀꯝꯒ ꯌꯦꯍꯟꯕꯒꯁꯨ ꯆꯪꯁꯜꯂꯛꯇꯨꯅ ꯆꯤꯡꯁꯥꯡꯕꯨ ꯀꯣꯟꯁꯤꯜꯂꯤ. ꯃꯥꯜꯀꯝꯁꯨ ꯀꯞꯅꯤꯡꯕꯗꯨ ꯈꯥꯡꯖꯤꯜꯂꯗꯨꯅ ꯅꯥꯊꯣꯏ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ. ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯗꯤꯌꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ. ꯃꯥꯜꯀꯝ ꯀꯨꯏꯅ ꯃꯄꯤꯗꯣ ꯊꯤꯡꯖꯕ ꯉꯝꯗꯦ. ꯈꯖꯥꯏꯗꯨꯗꯃꯛ ꯁꯤꯟꯊꯔꯛꯂꯤ. ꯌꯨꯍꯦꯟꯕꯁꯨ ꯈꯣꯟꯖꯦꯜꯗꯨ ꯇꯅꯤꯛ ꯇꯅꯤꯛ ꯍꯥꯏꯔꯛꯂꯤ. ꯏꯌꯥꯝꯕ ꯂꯩꯇꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯏꯌꯥꯝꯕꯃꯛꯅꯤ ꯈꯟꯖꯗꯨꯅ ꯗꯥ ꯀꯧꯒꯦꯀꯣ. ꯇꯧꯔꯤꯕ ꯃꯇꯧꯁꯤ ꯀꯅꯥꯅꯁꯨ ꯅꯣꯛꯅ ꯌꯦꯡꯕ ꯉꯝꯂꯛ. ꯂꯩꯔꯤꯕꯁꯤꯡꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ. ꯀꯞꯂꯤ, ꯃꯈꯣꯏ ꯂꯣꯏꯅ ꯀꯞꯂꯤ. ꯍꯦꯃꯥꯕꯇꯤ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯍꯥꯏꯔꯛꯂꯤ. ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯏꯆꯥꯅꯤ. ꯌꯥꯏ, ꯅꯈꯣꯏ ꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯅꯤꯡꯕ ꯀꯥꯏꯗ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯈꯤꯕꯅꯤ. ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯀꯥꯎꯗ꯭ꯔꯤ. ꯊꯧꯅꯥ ꯐꯕ, ꯊꯃꯣꯏ ꯆꯥꯎꯕ ꯃꯔꯨꯞ ꯅꯤꯡꯕ ꯏꯆꯥꯗꯣ. ꯆꯤꯡꯁꯥꯡ ꯀꯞꯅ ꯀꯞꯅ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯄꯨꯝꯅꯃꯛꯅ ꯌꯥꯏꯕꯨ ꯈꯥꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯄꯥ ꯑꯣꯏꯕ ꯀꯅꯟ ꯀꯨꯃꯥꯔꯁꯨ ꯀꯞꯂꯤ. ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯈꯔ ꯐꯥꯊꯖꯔꯗꯨꯅ ꯍꯥꯏꯔꯛꯂꯤ. ꯏꯆꯥ ꯌꯥꯏꯅ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯣꯠꯂꯝꯕꯅꯤꯅꯦ. ꯃꯥꯡꯖꯧꯅꯅ ꯈꯪꯂꯝꯂꯕꯗꯤ ꯉꯁꯤ ꯅꯤꯡꯕ ꯀꯥꯏꯅꯔꯤꯕꯁꯤꯡꯁꯦ ꯑꯃꯠꯇ ꯀꯥꯏꯅꯔꯝꯂꯣꯏ. ꯆꯤꯡꯁꯥꯡ ꯃꯉꯣꯟꯗ ꯀꯣꯜꯂꯛꯂꯤꯕ ꯃꯥꯜꯀꯝ ꯑꯃꯗꯤ ꯌꯨꯍꯦꯟꯕꯕꯨ ꯏꯟꯊꯣꯔꯛꯇꯨꯅ ꯄꯨꯛ ꯍꯧꯒꯠꯂꯛꯂꯤ. ꯃꯌꯥꯝꯗꯣ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯅ ꯉꯛꯆꯥꯅꯅ ꯌꯦꯡꯅꯔꯤ. ꯍꯦꯃꯥꯕꯇꯤꯁꯨ ꯇꯞꯅ ꯃꯆꯥꯕꯨ ꯀꯧꯔꯛꯂꯤ. ꯊꯣꯏ. ꯈꯥꯝꯕ ꯂꯥꯛꯄ ꯅꯪꯍꯧꯗꯦ. ꯆꯤꯡꯁꯥꯡ ꯃꯥꯒꯤ ꯀꯥꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈꯤ. ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯆꯨꯡꯂꯩꯁꯨ ꯄꯥꯈꯠꯅ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ. ꯃꯌꯥꯝꯗꯨꯃꯁꯨ ꯃꯔꯤ ꯃꯔꯤ ꯏꯟꯅꯔꯛꯂꯤ. ꯆꯤꯡꯁꯥꯡ ꯇꯦꯔꯦꯁ ꯇꯝꯅ ꯒꯝ ꯒꯝ ꯀꯥꯔꯛꯇꯨꯅ ꯔꯦꯂꯤꯡꯗꯨꯗ ꯀꯥꯈꯠꯀꯦ ꯇꯧꯔꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯤ ꯆꯤꯡꯂꯩꯁꯨ ꯄꯥꯈꯠꯅ ꯀꯧꯔꯛꯂꯤ. ꯗꯥꯊꯣꯏ! ꯈꯣꯟꯖꯦꯜꯗꯨꯗ ꯆꯤꯡꯁꯥꯡ ꯀꯥꯈꯠꯀꯦ ꯇꯧꯔꯝꯕꯗꯣ ꯆꯞ ꯂꯦꯞꯂꯤ. ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯆꯣꯡꯊꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤ. ꯃꯕꯨꯛꯅꯤꯡꯗꯨꯁꯨ ꯇꯨꯃꯤꯟ ꯁꯣꯟꯖꯔꯤ. ꯑꯩꯁꯨ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒꯦ ꯌꯥꯏ. ꯅꯪꯍꯧ ꯂꯥꯛꯍꯧꯗꯦ. ꯆꯤꯡꯁꯥꯡ ꯐꯟ ꯆꯣꯡꯊꯈꯤ. ꯑꯗꯨꯕꯨ ꯆꯤꯡꯂꯩꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯅ ꯍꯥꯟꯈꯤꯕꯅ ꯆꯤꯡꯁꯥꯡꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯌꯥꯟꯍꯧꯔꯤ. ꯆꯤꯡꯁꯥꯡ ꯃꯄꯤ ꯇꯥꯅ ꯑꯩꯕꯨ ꯐꯥꯒꯗꯧꯒ ꯑꯩ ꯇꯥꯏꯕꯪ ꯄꯥꯟꯖꯔ ꯍꯤꯡꯕ ꯐꯥꯎꯗ꯭ꯔꯤ. ꯆꯤꯡꯂꯩꯁꯨ ꯀꯞꯅ ꯀꯞꯅ ꯗꯥꯊꯣꯏ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ. ꯇꯞꯅ ꯀꯥꯈꯠꯂꯣ. ꯅꯪ ꯑꯩꯈꯣꯏ ꯑꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯇꯟꯖꯥꯗꯨꯗ ꯑꯇꯩꯗꯨꯃꯁꯨ ꯃꯔꯤ ꯃꯔꯤ ꯌꯧꯔꯛꯂꯤ. ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯤ. ꯍꯦꯃꯥꯕꯇꯤꯁꯨ ꯀꯞꯂꯗꯨꯅ ꯊꯣꯏ, ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯏꯃꯥꯗꯤ ꯃꯥꯡꯂꯤꯗꯅ. ꯃꯥꯜꯀꯝꯒ ꯌꯨꯍꯦꯟꯕꯒꯁꯨ ꯆꯤꯡꯂꯩꯅ ꯌꯥꯜꯂꯤꯕ ꯆꯤꯡꯁꯥꯡꯒꯤ ꯃꯈꯨꯠꯇꯨꯗ ꯌꯥꯟꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯤ. ꯆꯤꯡꯁꯥꯡꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯌꯥꯟꯒꯅꯣ, ꯑꯩꯕꯨ ꯌꯥꯟꯒꯅꯣ. ꯌꯨꯍꯦꯟꯕꯗꯣ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯇꯅꯤꯛꯅ ꯗꯥ. ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡꯁꯨ ꯌꯨꯍꯦꯟꯕꯒꯤ ꯗꯥ ꯍꯥꯏꯕ ꯃꯤꯡꯒꯧꯗꯨ ꯇꯥꯕꯗꯨꯗ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ. ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯊꯤꯔꯤꯉꯩ ꯃꯈꯣꯏꯅ ꯅꯝꯗꯨꯅ ꯆꯤꯡꯁꯥꯡꯕꯨ ꯆꯤꯡꯈꯠꯂꯛꯂꯤ.
Handakti Chingsangso karishu hairakidri. Kanan Kumar asawuna phathaba ngamdaduna machainupagi mamaiduda kopangna thajilai. Mapuribagi maongduda Hemabadiso pakhatna khonjal horapna. Moiba! Chingsangso mapana kopangna tharakliba khajaina kando makhutuna paiduna lay. Mapisha lepa laytana sintharagli. Wadi ganglagti ma tumin lay. Kanan Kumar mapira jena sauna hairaklami. Asuk yamna wakal yawdriba garigino. Icha yaina nangidamagta nokna thawai thadokibagi mahiro. Nang ngasi tawribase. Nangina tawsidane. Ichani haibad ikaine. Asi haiduna panduna leiramba magi mapisingdo sintharagli mapaiba mahagdo. Malkamso khonjalu tanik na. Yaida tathoigi nungaitaba pomnamako halau haidana sinarambad. Nungaitaba singdo khara khajik phau ko han mangam jabadi. Maruptuna thajana sinaramli badugi kannaba leite. Yahin mashukapladuna dalaitabagi awabado nangbu yengjaraga kharada oirabasu kokjariban. Sida nangna amuk aikhoibu thadoktuna chatki tawriba kaigino. Nang aikhoibu nungsidraba. Hemabadishu machagi makokta nungsina nan thabiraduna. Icha thoi nang wakalang phai khanganuko. Yengo icha yaina khoi pumnamakbu thadoktuna chatkrabaso nang amalai khandana pomnamakna yaibu kainabagi maisado khara toirabasu koklibani. Handakti Chingsang mamana khangkon konsilaktuna mapitana hairagli. Ima ayam lankre apikpa khanthaba gamdraba wakhalseda yaina malemsida hingduna leitri khalubada nachasu malemsida hingduna leitri phawrudri ima. Haukrabadi dhamakta chintada wahnade ko ichasidi. Kanan Kumar sho sorama sang hondoragladuna. Ipagi thoi nang haujikti miyoi anigi thaudang lawragadawani. Pukning sonthaduna wakal piksinduna leibagi matam nadriko. Nang baba luang lemba amadi icha yu henbabu yingsinbibaso nangi tawdaba yadabane nathau oirabani. Chingsang sintharakliba mapido taithokladuna khonjalu yamna tapna lusinna lamthana hairaklami. Yaina pangthokpa ngamlamdraba amadi aina pangthokadaba ithausingsse aina pomnaba ngamnaba honaduna pangthokani e baba. Haujiktada Kanan Kumar sho maithongna mamonokladuna aduni dana ichasidi. Wado nina taraklabaduda Hemabadina tablap hairaklami. Adudi moiba thabak chatkani haibado chathokpinabada wiro lao. Hoi Hemabadi majasingdo mo onsinduna. Noisu kumnaro oko mama kai kaino chawa yaba samlamlagi. Chinglay na tapna. Hoi mama. Ahlani dugong krabada Chingsang na tapna mong hada na hairai. Yaigi mong pamda ay bububiyo. Chinglay na tapna. Dathoi yam hena su khanjin bigano. Laibuk da taman mahaibase kanana su thaiduna chatpa ngamdabani. Ngasi thogliba mayam se so laibuk kini khandoklasi. Tanjada da yuhenbado magi matang matam ikang khangda phagi ta thokpado amuk tawrakli. Chinglay bema nangna ngangwa sima achuma chumbo ngakda. Malcolm sanok minokmi phagi ta thokduna wado mating pangsalakli. Adubudi aikhoi teimanidana. Chinglay shinokladuna mani. Makhoi ahomna nokliba phagi ta thokliba ado atai karige shanati. Chingsangge wakal kharado oirabaso nungai janabani. Madu Chingsang nasu khangnami. Aduna maram oiraga thamoi mana kaiba wakal mana waribado maithongna mamita halakidri. Numidangi matamni Chingsangge wakal mana yaijit puning singano haiba ngamdri. Magi kangge oina habliba balcony duda thoraktuna thamliba swing chair duda tapna phamtharagli. Nongdol atiyana thokliba thaja mabuso mamit kupte yengjaragli. Sumyeng lambadagi khanghaudi melodagi pirang sintharakhiba machinda ningamdana sosolakli. Yai kaigino nangna marupkidamak akibamda leita thawai phawo kathokpa ngamliba. Nangna ngasi aingidamuk tawbiramlibasiko aina nangidamukta tawba phanglamlabadi kayana dungairamgani. Aigi thamoisina kayada pelamgani. Adubo labuk thina pokloba mapok oibanara natraga aina nangbu khanjaba nungsiba watpanara. Nangidamukta
ꯃꯔꯨꯞꯀꯤꯗꯃꯛꯇ ꯑꯩꯅꯁꯨ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯐꯪꯈꯤꯗ꯭ꯔꯤꯕ? ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯑꯃꯅ ꯂꯩꯔꯝꯃꯗꯤ ꯃꯄꯣꯛꯇꯨꯗ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯑꯃꯨꯛ ꯅꯣꯛꯅ ꯅꯣꯛꯅ ꯊꯋꯥꯏ ꯊꯥꯗꯣꯛꯄꯒꯤ ꯇꯥꯟꯖꯥꯗꯣ ꯐꯪꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯃꯄꯣꯛꯁꯤꯗ ꯅꯪꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯇꯣꯟꯁꯤꯜꯂꯕꯁꯦ ꯃꯄꯣꯛ ꯑꯃꯗ ꯂꯃꯟ ꯁꯤꯡꯕ ꯉꯝꯖꯒꯦꯀꯣ꯫ ꯑꯗꯨꯕꯨ ꯅꯪ ꯂꯩꯇꯕꯗ ꯅꯪꯒꯤ ꯃꯐꯝꯁꯤꯃꯗꯤ ꯏꯍꯥꯡ ꯍꯥꯡꯍꯧꯔꯦ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯂꯥꯏꯕꯛ ꯃꯥꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯐꯅ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕ ꯂꯩꯔꯕꯁꯨ ꯀꯔꯤꯁꯨ ꯇꯧꯔꯨꯕ ꯉꯝꯗꯦ꯫ ꯂꯥꯏꯕꯛ ꯃꯥꯅ ꯄꯨꯕ ꯃꯥꯏꯀꯩꯗꯨꯗ ꯑꯗꯨꯃꯛ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯤ꯫ ꯂꯥꯏꯕꯛꯇꯕꯨ ꯇꯝꯂꯝꯂꯕꯗꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅꯁꯨ ꯀꯅꯥꯅꯁꯨ ꯊꯩꯗꯨꯅ ꯆꯦꯟꯕ ꯉꯝꯗꯦ꯫ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯆꯤꯡꯁꯥꯡ ꯃꯥꯒꯤ ꯊꯕꯥꯛ ꯋꯥꯏꯗ ꯃꯈꯨꯠꯇꯨ ꯊꯝꯖ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯇꯅꯤꯛ ꯁꯣꯜꯂꯛꯂꯝꯃꯤ꯫ ꯅꯪꯒꯨꯝꯕ ꯃꯔꯨꯞ ꯑꯃ ꯐꯪꯖꯕꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯥꯂꯦꯝꯁꯤꯗ ꯅꯪꯒꯨꯝꯕꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩꯅ ꯊꯥꯖꯗ꯭ꯔꯦ꯫ ꯅꯪꯅ ꯄꯤꯔꯝꯂꯤꯕ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯇꯥꯡꯕꯗꯒꯤꯁꯨ ꯇꯥꯡꯂꯕ ꯈꯨꯗꯣꯜ ꯑꯁꯤ ꯑꯩꯅꯁꯨ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤꯗꯨ ꯁꯤꯟꯊꯔꯛꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯄꯣꯀꯦꯠꯇ ꯍꯥꯞꯂꯤꯕ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯂꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯂꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯩꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯨ ꯁꯠ-ꯁꯠ ꯇꯩꯊꯣꯔꯛꯂꯒ ꯀꯞꯂꯨꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯃꯁꯨ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯁꯦꯝꯂꯗꯨꯅ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯑꯉꯥꯡ ꯃꯆꯥ, ꯑꯁꯣꯝꯗꯒꯤ ꯆꯤꯡꯂꯩꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯗꯥꯊꯣꯏ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯃꯄꯥꯟꯗ ꯊꯥ ꯌꯦꯡꯂꯒ ꯐꯝꯂꯝꯕꯅꯤ꯫ ꯗꯥꯊꯣꯏ, ꯅꯪ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯒ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯥꯡꯍꯟꯖꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯋꯥꯈꯜꯗꯣ ꯂꯥꯡ-ꯐꯥꯡꯁꯨ ꯈꯟꯒꯅꯨꯀꯣ꯫ ꯆꯤꯡꯁꯥꯡꯗꯣ ꯆꯤꯡꯂꯩꯅ ꯂꯨꯝꯊꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯟꯗꯛꯇꯤ ꯆꯤꯡꯂꯩꯗꯣ ꯄꯦꯔꯤ ꯄꯦꯔꯤ꯫ ꯗꯥꯊꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯎꯕꯗ ꯑꯩꯅ ꯍꯦꯟꯅ ꯋꯥꯏ꯫ ꯉꯁꯥꯏꯗꯁꯨ ꯇꯧꯔꯤ ꯃꯌꯥꯝꯗꯨꯅꯤ ꯑꯩ ꯀꯌꯥꯝ ꯄꯥꯈꯠꯂꯤ ꯈꯪꯕ꯭ꯔꯣ? ꯆꯤꯡꯁꯥꯡꯁꯨ ꯃꯃꯤꯠ ꯏꯔꯥ-ꯆꯦꯅ ꯇꯞꯅ ꯈꯨꯝꯂꯛꯂꯤ꯫ ꯅꯪꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ, ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯅꯪꯉꯣꯟꯗ ꯊꯣꯛꯂꯝꯂꯕꯗꯤ ꯅꯪ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯌꯥꯏꯖꯤꯠꯀꯨꯝꯕ ꯃꯔꯨꯞꯇꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯕꯅ ꯆꯠꯂꯒ ꯊꯤꯔꯨꯕꯁꯨ ꯐꯪꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯗꯥꯊꯣꯏꯒꯤꯗꯤ ꯌꯥꯏꯖꯤꯠ ꯂꯩꯔꯝꯕꯅ ꯃꯔꯨꯞꯀꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯔꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯤ꯫ ꯑꯩꯒꯤ ꯗꯥꯊꯣꯏꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕ ꯐꯪꯕꯒꯤ ꯍꯥꯏꯔꯨꯔꯗꯤ ꯑꯩꯁꯨ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯗꯣꯅꯔꯁꯦ ꯅꯛꯅꯕ ꯃꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯅꯣꯝ ꯑꯣꯏꯔꯝꯂꯕꯗꯤ ꯃꯌꯥꯝ ꯄꯨꯂꯞ ꯃꯃꯜ ꯅꯣꯛꯂꯝꯒꯅꯤ꯫ ꯃꯔꯛꯇꯨꯗ ꯌꯥꯏꯖꯤꯠꯁꯨ ꯌꯥꯎꯔꯝꯒꯅꯤ꯫ ꯗꯥꯊꯣꯏꯅ ꯍꯧꯖꯤꯛ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ, ꯅꯨꯡꯉꯥꯏꯔꯝꯃꯣꯏ, ꯄꯦꯜꯂꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ꯫ ꯃꯍꯥꯛꯀꯨꯝꯕ ꯃꯔꯨꯞꯇꯤ ꯊꯦꯡꯅꯔꯝꯗꯕꯅ ꯍꯦꯟꯅ ꯐꯔꯝꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯅꯤꯡꯉꯝꯗꯅ ꯀꯞꯂꯛꯂꯤ ꯆꯤꯡꯁꯥꯡꯗꯣ꯫ ꯆꯤꯡꯂꯩ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯪ ꯁꯤꯟꯊꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯗꯨꯅ ꯆꯤꯡꯁꯥꯡꯕꯨ ꯊꯤꯡꯖꯤꯜꯂꯛꯂꯤ꯫ ꯗꯥꯊꯣꯏ, ꯅꯪ ꯀꯞꯀꯅꯨꯕ, ꯁꯤ ꯀꯞꯄꯗꯨ ꯇꯣꯛꯑꯣꯕ꯫ ꯆꯤꯡꯁꯥꯡꯅ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯒ ꯆꯤꯡꯂꯩꯅ ꯃꯔꯛ ꯊꯠꯂꯗꯨꯅ ꯈꯪꯍꯥꯏ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ꯫ ꯉꯥꯏꯈꯣꯀꯣ ꯑꯝꯇ, ꯁ꯭ꯋꯦꯅ ꯀꯣꯜ ꯇꯧꯔꯛꯏꯁꯦ ꯑꯝꯇ ꯄꯥꯏꯈꯤꯒꯦ꯫ ꯑꯩ ꯊꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯩꯒꯤ ꯄꯥꯎꯈꯨꯝꯒ ꯉꯥꯏꯔꯝꯗ ꯀꯣꯜꯗꯨ ꯐꯠ ꯀꯛꯂꯒ ꯑꯣꯐ ꯇꯧꯁꯤꯜꯂꯤ꯫ ꯇꯁꯦꯡꯅ ꯆꯤꯡꯁꯥꯡ ꯋꯥꯈꯜꯅ ꯄꯨꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨꯗꯤ ꯃꯥꯏꯊꯣꯡꯗ ꯎꯠꯊꯣꯔꯛꯇꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤꯕꯅꯤ꯫ ꯆꯤꯡꯁꯥꯡ ꯆꯤꯡꯂꯩꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯂꯤ꯫ ꯌꯥꯏꯅ ꯃꯔꯨꯞ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯅꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯀꯣ꯫ ꯆꯤꯡꯂꯩꯁꯨ ꯁꯣꯝꯗ ꯁꯨꯌꯦꯟ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ? ꯆꯤꯡꯁꯥꯡꯒ? ꯑꯩꯅ ꯌꯦꯠꯄ ꯇꯥꯔꯕ? ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯑꯗꯣ ꯀꯩ ꯂꯩꯒꯦꯕ ꯀꯣꯜ ꯇꯧꯔꯛꯏꯁꯤꯕꯣ? ꯀꯩꯝ ꯂꯩꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ? ꯑꯗꯨꯏ ꯅꯠꯇꯦꯕ, ꯃꯌꯥꯝ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ, ꯑꯗꯨꯅ ꯄꯨꯜꯂꯒ ꯆꯥꯛ ꯑꯝꯇ ꯆꯥꯅꯁꯦ ꯍꯥꯏꯒꯦ ꯇꯧꯅꯤ꯫ ꯌꯥꯏꯌꯦ, ꯑꯗꯣ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯀꯣꯜꯗꯔ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯁꯤ꯫ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ꯫ ꯍꯥꯏꯒꯗꯧꯕꯗꯣ ꯍꯥꯏꯔꯕꯅꯤꯅ ꯊꯝꯃꯣꯗꯅ꯫ ꯆꯤꯡꯂꯩꯒꯤ ꯋꯥꯗꯨꯗ ꯁꯨꯌꯦꯟ ꯁꯅꯥꯗ ꯅꯣꯛꯂꯗꯨꯅ ꯍꯣꯏ ꯊꯝꯃꯒꯦꯀꯣ꯫ ꯊꯝꯃꯣ꯫ ꯁꯨꯌꯦꯟ ꯁꯅꯥꯁꯨ ꯀꯣꯜ ꯊꯝꯈ꯭ꯔꯕꯗ ꯆꯤꯡꯂꯩ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯁꯥꯡꯗ ꯀꯣꯜꯗꯨ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯐ ꯂꯩꯔꯝꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯋꯥꯈꯜꯗꯨ ꯈꯟꯖꯅꯔꯤ꯫ ꯑꯁꯤ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯣꯐꯀ ꯊꯝꯖꯤꯜꯂꯤꯁꯤꯕꯣ?
ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯣꯠꯄꯁꯦ ꯑꯣꯠꯂꯤꯗꯀꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯅꯤ ꯆꯤꯡꯁꯥꯡꯗꯣ ꯂꯨꯋꯥꯡ ꯂꯦꯝꯕꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯤ ꯍꯥꯟꯅ ꯏꯀꯨꯏ ꯀꯨꯏꯗ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝ ꯂꯣꯏꯅꯔꯛꯄ ꯑꯣꯏꯕꯅ ꯃꯥꯡꯒꯣꯜ ꯇꯝꯅ ꯑꯗꯨꯝ ꯀꯥꯔꯛꯂꯤ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜꯗ ꯊꯦꯠꯂꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯥꯒꯤ ꯃꯔꯨꯞ ꯌꯥꯏꯆꯤꯠꯀꯤ ꯃꯣꯃꯣꯅꯣꯛꯄ ꯐꯣꯇꯣꯗꯨ ꯎꯔꯨꯕꯗ ꯍꯧꯅꯔꯨꯕ ꯇꯧꯗ ꯈꯥꯝꯕ ꯌꯥꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯥꯁꯨ ꯁꯤꯟꯊꯔꯛꯂꯤ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯤ ꯐꯣꯇꯣꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯈꯣꯟꯖꯦꯜꯗꯨꯃꯁꯨ ꯇꯅꯤꯛ ꯇꯅꯤꯛꯅ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯂꯥꯛꯄꯗꯗꯤ ꯌꯨꯝꯁꯤꯗ ꯅꯪꯁꯨ ꯃꯣꯃꯣꯅꯣꯛꯇꯨꯅ ꯂꯩꯔꯝꯕꯅꯤꯀꯣ ꯌꯥꯏ ꯑꯩꯕꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯟꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪ ꯎꯕ ꯐꯪꯗ꯭ꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛꯁꯨ ꯅꯪꯒꯤ ꯅꯣꯛꯅꯤꯡꯕ ꯃꯥꯏꯊꯣꯡꯅ ꯑꯗꯨꯃꯛ ꯑꯩꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤꯌꯦ ꯌꯥꯏ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯗꯨꯅ ꯆꯤꯡꯁꯥꯡ ꯃꯈꯣꯟ ꯊꯣꯛꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯂꯤ ꯃꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯂꯨꯋꯥꯡ ꯂꯦꯝꯕ ꯑꯃꯗꯤ ꯌꯨꯍꯦꯟꯕꯁꯨ ꯄꯥꯈꯠꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯤ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯌꯨꯍꯦꯟꯕꯒ ꯂꯨꯋꯥꯡ ꯂꯦꯝꯕꯒꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯄ ꯈꯪꯍꯧꯗꯦ ꯑꯗꯨꯕꯨ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯨ ꯑꯃꯨꯛ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯤ ꯂꯨꯋꯥꯡ ꯂꯦꯝꯕ ꯇꯞꯅ ꯅꯨꯡꯁꯤꯅ ꯆꯤꯡꯁꯥꯡꯕꯨ ꯀꯧꯔꯛꯂꯤ ꯏꯆꯥꯊꯣꯏ ꯆꯤꯡꯁꯥꯡ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯐꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯕꯕꯥ ꯂꯥꯛꯑꯗꯤꯀꯣ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯅꯦꯍꯦ ꯂꯥꯛꯇ ꯉꯥꯏꯔꯤꯌꯦ ꯕꯕꯥ ꯍꯟꯗꯛꯇꯤ ꯌꯨꯍꯦꯟꯕꯅ ꯐꯠ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯂꯤ ꯅꯠꯇꯦ ꯂꯥꯛꯅꯤ ꯈꯣꯠꯅꯤꯒ ꯍꯥꯟꯅ ꯄꯥꯎ ꯄꯤꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯆꯤꯡꯁꯥꯡ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯇꯧꯔꯗꯨꯅ ꯌꯨꯝꯗ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤ ꯄꯥꯎ ꯑꯃꯨꯛ ꯄꯤꯔꯣꯏꯗꯣꯏꯅꯣ ꯂꯨꯋꯥꯡ ꯂꯦꯝꯕꯁꯨ ꯅꯣꯛꯐꯦꯠ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕꯗꯤꯅꯦ ꯂꯣꯏꯅ ꯆꯨꯝꯃꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯌꯨꯍꯦꯟꯕꯗ ꯁꯨꯒꯠꯇꯨꯅ ꯄꯛꯇꯦ ꯑꯣꯏꯕ ꯆꯤꯡꯁꯥꯡ ꯂꯨꯋꯥꯡ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯅꯨꯡꯁꯤꯕ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯂꯤ ꯕꯕꯥ ꯑꯩꯕꯨ ꯌꯥꯏꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤꯗꯨ ꯇꯞꯅ ꯁꯤꯟꯊꯔꯛꯂꯤ ꯂꯨꯋꯥꯡ ꯂꯦꯝꯕꯁꯨ ꯍꯟꯗꯛꯇꯤ ꯃꯄꯤ ꯁꯤꯟꯊꯅ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯏꯆꯥ ꯉꯥꯛꯇꯅꯤꯅꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯄꯥꯅ ꯅꯪꯕꯨ ꯌꯥꯏꯊꯣꯏ ꯍꯥꯏꯅ ꯀꯧꯒꯦꯀꯣ ꯆꯤꯡꯁꯪꯁꯨ ꯀꯞꯂꯤ ꯇꯁꯦꯡꯕꯒꯤꯗꯤ ꯌꯨꯍꯦꯟꯕꯁꯨ ꯁꯥꯊꯤꯅ ꯊꯃꯣꯏ ꯁꯣꯛꯂꯕꯅꯤ ꯃꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅꯁꯨ ꯑꯃꯨꯛ ꯀꯞꯇꯨꯅ ꯌꯥꯎꯁꯜꯂꯕꯗꯤ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯂꯤ ꯌꯥꯔꯤꯗ ꯈꯔ ꯀꯞꯅ ꯂꯥꯎꯅꯔꯗꯤ ꯆꯥꯛ ꯑꯃꯨꯛ ꯆꯥꯅꯕ ꯂꯥꯡꯉꯨꯔꯁꯤ ꯂꯨꯋꯥꯡ ꯂꯦꯝꯕꯗꯨ ꯀꯞꯄꯗꯨ ꯇꯣꯛꯂꯗꯨꯅ ꯅꯣꯛꯃꯤ ꯍꯣꯏ ꯂꯥꯛꯑꯣ ꯕꯕꯥ ꯊꯣꯡꯕꯤꯔꯒꯦ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤꯀꯣ ꯕꯕꯥ ꯌꯨꯍꯦꯟꯕꯒꯤ ꯋꯥꯗꯣ ꯆꯤꯡꯁꯪꯅ ꯐꯠ ꯑꯣꯛꯇꯨꯅ ꯆꯝꯊꯣꯡ ꯑꯣꯏꯅ ꯆꯥꯁꯤ ꯕꯕꯥ ꯌꯨꯍꯦꯟꯕꯗꯣ ꯁꯥꯎꯔꯞ ꯆꯤꯡꯁꯪꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯅꯣ ꯅꯪ ꯄꯥꯝꯃꯤꯁꯦ ꯆꯤꯡꯁꯪꯁꯨ ꯈꯣꯟ ꯀꯟꯇꯛꯅ ꯀꯩꯅꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣꯕ ꯅꯪꯅ ꯄꯥꯝꯃꯤꯁꯤꯅ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯌꯨꯍꯦꯟꯕꯗꯣ ꯃꯈꯨꯠ ꯃꯁꯥ ꯇꯧꯔꯗꯨꯅ ꯏ ꯊꯥꯡꯕꯗ ꯆꯥꯕ ꯄꯥꯝꯃꯤꯕ ꯆꯤꯡꯁꯥꯡ ꯌꯨꯍꯦꯟꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯃꯄꯥ ꯑꯣꯏꯔꯤꯕ ꯂꯨꯋꯥꯡ ꯂꯦꯝꯕꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯕꯕꯥ ꯍꯣꯏꯒꯤꯁꯦ ꯎꯇꯤ ꯅꯠꯇ꯭ꯔꯒ ꯎꯇꯤꯟꯒꯨꯝꯕꯒ ꯂꯩꯕ꯭ꯔꯣ ꯆꯤꯡꯁꯥꯡꯒꯤ ꯋꯥꯗꯨꯗ ꯂꯨꯋꯥꯡ ꯂꯦꯝꯕꯗꯣ ꯏꯪꯉꯪꯉꯛꯅ ꯑꯍꯩꯃ ꯀꯩꯒꯤꯅꯣꯅꯦꯍꯦ ꯆꯤꯡꯁꯥꯡ ꯌꯨꯍꯦꯟꯕꯗ ꯎꯁꯤꯠꯇꯅ ꯌꯦꯡꯂꯒ ꯃꯄꯥ ꯂꯨꯋꯥꯡ ꯂꯦꯝꯕꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯔꯛꯂꯤ ꯏ ꯊꯥꯡꯕꯝꯗꯨ ꯄꯤꯖꯒꯦ ꯇꯧꯅꯤ ꯕꯕꯥ ꯂꯨꯋꯥꯡ ꯂꯦꯝꯕꯗ ꯅꯣꯛꯂꯗꯨꯅ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯌꯨꯍꯦꯟꯕꯁꯨ ꯁꯥꯎꯅ ꯅꯪꯗ ꯍꯥꯠꯂꯒꯦꯗꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯁꯪꯒꯤ ꯃꯅꯥꯛ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯂꯤ ꯆꯤꯡꯁꯪꯁꯨ ꯐꯠ ꯍꯟꯗꯣꯛꯇꯨꯅ ꯂꯨꯋꯥꯡ ꯂꯦꯝꯕꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯤ ꯌꯨꯍꯦꯟꯕꯁꯨ ꯍꯟꯗꯦ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯤ ꯆꯤꯡꯁꯪꯁꯨ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯒ ꯉꯝꯃꯗꯤ ꯇꯥꯟꯅꯔꯛꯑꯣꯁꯦ ꯌꯨꯍꯦꯟꯕꯁꯨ ꯁꯥꯎꯅꯤꯡꯅ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯕ ꯉꯝꯃꯣꯏ ꯀꯩꯁꯨ ꯈꯜꯂꯤ ꯃꯥꯜꯂꯤꯅꯦ ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯆꯤꯡꯁꯪꯕꯨ ꯑꯃꯨꯛ ꯇꯥꯟꯅꯔꯛꯂꯤ ꯆꯤꯡꯁꯪꯁꯨ ꯐꯪꯗꯅꯕ ꯍꯥꯏꯗꯨꯅ ꯆꯦꯜꯂꯤ ꯑꯅꯤꯗꯣ ꯃꯄꯥ ꯑꯣꯏꯔꯤꯕ ꯂꯨꯋꯥꯡ ꯂꯦꯝꯕꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯇꯥꯟꯅꯕꯤ ꯁꯥꯟꯅꯔꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯃꯣ ꯅꯣꯛꯆꯔꯤ ꯃꯄꯥ ꯑꯣꯏꯕ ꯃꯍꯥꯛꯁꯨ